마 손꿈에 손꿈 그래. 농 따라내는 거 많이 떠도 자. 지금 농 따라내는 거 많이 떠도 너 봐. 가kal로, 또 가kal로. 지금 가지 꿈도 이거 내 봐. No. Hadi gì mà nói năng thuộc nó tôi xong rồi ba mồm sao bên rồi bố ông 떨어졌어? 엄청 떨어졌어? 제 정원 털어? 정원 털어. 야, 멈춰서 꺼져서 아무쟁이 또 아무 꿈다기 돌아 아무 꿈다더래 mà 상황 nó vui xíu cái kiểu xíu bà hả xíu cú mà đi năng đốn ta đi cái máy đâu tôi chả xíu năng đốn ta đi năng cái máy đâu tôi nè đốn ta đi cái máy đâu tôi nó bên nọ xíu đốn cá khẩu 저 가컬로 손 들어 아드나티 손 들어 제 시대 벨레 또 제 시대 또 실레 파라 두파이 야디 하라가 숨 잘래 마세 lamyam helida masa masi lamyam helida lam helida sumba amoi pa mata uya de ta ni ha bani bunga oh nang grong lang na si ta ha ka mai tu dori na haina so gum da gre jung do ni ngom masa si dai song si bu yong ni si ta pa hai ti ba nang na 나 손꼽아디가 많이 떠도 넣어봐. 또 뭐 할지 모르나. 대충 여기도래 마세. 이마. 여우래, 뭐 가요 그래. 아무 가컬러. cây bậy à? Cây bợ bà, cây bẫy bà. Chai khung nó cây bẫy bà. Hả? Chắc tụi mấy khung nó cây bẫy bà. Cây bẫy bà. Cây gì bà? Gai gì cái đồ rồi bà. Ngáo lạc riêng rồi. Ngáo lên biểu. Mà khai là ngáo lên biểu. Không? Ngáo lâu. ngáo cô nó cô tụi ấy tôi đây cái thứ hai đấy đúng tao tôi đấy tao đấy cô cái đúng tao đấy làm hiền bà ngang chứ cô tôi đúng tao đấy làm hiền bà ngang chứ mong cha rồi cá khô nó thấy cá khô tới cá khô chứ caro mà ta caro rồi mắm ra rồi caro rồi mà ăn một cây u là bông mà cay đấy nó tôi là đó
ꯅꯪꯅ ꯇꯧꯔꯤꯔꯕ ꯁꯤꯕꯨ ꯑꯝꯇ ꯌꯦꯡꯉꯣꯅꯦ ꯁꯤꯕꯨ ꯑꯝꯇ ꯌꯦꯡꯉꯣ ꯆꯠꯄꯁꯨ ꯍꯩꯇ꯭ꯔꯤꯕ ꯃꯥꯅ ꯐꯨꯔꯒꯦꯕ ꯍꯧꯖꯤꯛ ꯌꯩꯔ ꯇꯥꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯣ ꯃꯁꯦ ꯌꯩꯔ ꯇꯥꯔꯛꯇꯣꯏꯅꯦ ꯀꯥꯔꯣ ꯑꯃꯨꯛ ꯅꯝꯃꯒꯦ ꯃꯃꯥ ꯚꯤꯗꯤꯑꯣ ꯅꯝꯃꯒꯦ ꯑꯃꯨꯛ ꯀꯥꯔꯁꯦ ꯀꯥꯈꯠꯈ ꯀꯨꯝꯗꯒ ꯑꯃꯨꯛ ꯀꯨꯝꯃꯛꯀꯗꯣꯔꯦ ꯑꯃꯨꯛ ꯀꯨꯝꯃꯛꯀꯗꯣꯔꯦ ꯌꯩꯗꯣꯏꯅꯦꯀꯣ ꯌꯩꯗꯣꯏꯅꯦꯀꯣ ꯃꯁꯦ ꯌꯥꯝ ꯍꯩꯔꯦꯗꯀꯣ ꯃꯅꯤꯡꯅ ꯁꯤꯠꯇꯅ ꯍꯔꯥꯎꯏꯕ ꯀꯥꯈꯠꯂꯣ ꯑꯃꯨꯛ ꯀꯥꯈꯠꯂꯣ फोन पारो से लाओ पारो 그래서 내가 포탈하는데 아무 고마가 되다. 가끔 맞다 가끔. 맞다 가끔. 필로 어디가 많이 또 들이게 그냥 뭐. ꯌꯥꯝ ꯍꯩ ꯁꯥꯏ. ꯌꯥꯝ ꯍꯩꯕ ꯁꯥꯏꯌꯦꯕ. ꯆꯥꯃꯨꯛ ꯆꯥꯔꯁꯤ ꯀꯥꯈꯠꯂꯁꯨ. ꯍꯩꯅꯨꯕꯧ. ꯆꯥꯛ ꯆꯥꯔꯤꯒꯁꯦ ꯂꯣꯏꯅ ꯇꯣꯛꯑꯦ. ꯌꯥꯔꯦ. ꯃꯝ ꯆꯥꯎꯔꯣ ꯀꯨꯃꯥꯅꯨ. ꯄꯩ ꯃꯁꯛꯁꯦ ꯌꯥꯝ ꯌꯦꯡꯉꯦ. ꯃꯈꯥ ꯀꯨꯝꯒꯦ ꯌꯥꯗ꯭ꯔꯒ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯝꯇ ꯆꯥꯎ ꯍꯥꯏꯔꯒ. ꯃꯃꯝ ꯆꯥꯁꯟ. ꯑꯗꯨꯝ ꯍꯥꯡꯗꯣꯛꯇꯣꯏꯕ. ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯃꯅꯨꯡꯗꯩ ꯂꯣꯟꯒ꯭ꯔꯦ. ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯃꯅꯨꯡꯗꯒꯤ ꯂꯣꯟꯒ꯭ꯔꯦ. ꯃꯅꯨꯡꯗꯩ ꯂꯣꯛ ꯇꯧꯒ꯭ꯔꯦ. ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯑꯉꯥꯡ ꯑꯃ ꯅꯨꯡꯉꯥꯏꯖꯩ. ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯖꯩ. ꯍꯧꯖꯤꯛ ꯈꯨꯠ ꯂꯦꯡꯕ ꯌꯥꯔꯔꯣꯏ. ꯆꯥꯔꯣ ꯑꯝ ꯆꯥꯊꯣꯛ. 이싱ꯊꯛꯑꯁꯤ라. 워터ꯊꯛꯑꯁꯤ라. 자, 이싱 닦아주자. 밑에 틴도래. 아무까. 인 닫아래. 자, 아무까. 엄따라, 어이씨, 이싱 놓이제다 그래, 지디. 자, 엄따라, 놓이제다래, 파래. 아무까 탁시라. Ngáo lạc đi không? Ngáo lạc ra. Ngáo. Giờ mà mong ra thôi chị. Mít cây đầu đây. Mít 하가 살아 봐. 씨, 자도 봐. mít 하가 지 봐. 이, 씨, mong ra thôi. Mong ra thôi chị. 하오이네. 자도 먹이 맘mam지디 하오이네. 이 까나다 바바이 되바. 까나다 바바이 되바. 까나자티. Chị Huyền sáng chắc phải school. Mama phu iba, mama phu ya de. Mama phu ya de. Chị nuai đi. Lok tàu gre, manung da lok tàu gre, mapan da su tàu re. Mapan da hang su, manung da tàu re, chang ba ya ro hoji. Angang lam hen ba. Koi chen ba angang se. Hꯧꯖꯤꯛ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯈ꯭ꯔꯦ. ꯑꯗꯨ ꯑꯃꯨꯛ ꯀꯠꯄꯩꯗꯣ ꯑꯃꯨꯛ ꯁꯥꯟꯅꯔꯕ. ꯎꯍꯧꯗ꯭ꯔꯦꯗꯣ ꯁꯤꯃꯣ. ꯑꯩꯗꯣ ꯀꯠꯄꯒꯤꯁꯦ. ꯑꯩꯗꯣ ꯀꯠꯄꯩꯁꯦ ꯃꯃꯥ ꯑꯃꯨꯛ ꯀꯠꯊꯣꯛꯍꯧꯗ꯭ꯔꯦꯗꯣ. ꯎꯍꯧꯗ꯭ꯔꯦ. ꯇꯧꯏꯁꯣꯅꯦ ꯀꯌꯥꯗ ꯃꯔꯝ ꯑꯣꯏꯕ ꯑꯉꯥꯡꯅꯣꯕ ꯁꯤꯕꯣ. ꯁꯥꯟꯅ ꯌꯦꯡꯉꯦ. ꯑꯗꯨ ꯀꯩꯗꯧꯏꯕ? ꯋꯥꯏ ꯇꯩꯊꯣꯛꯏꯕ. Quay tay thôi và mất mốc hết đấy sao dạ? Cha mất mèo mốc hết à?
ꯆꯥꯛꯊꯣꯡꯕꯁꯦ ꯊꯕꯛ ꯈꯨꯠꯆꯤꯜ ꯑꯃ ꯇꯧꯋꯦ ꯏꯆꯥꯁꯦ ꯀꯩ ꯂꯩꯔꯒꯦ ꯀꯩ ꯂꯩꯔꯒꯦꯗ ꯇꯤꯟ ꯂꯩꯕ꯭ꯔꯣ ꯇꯤꯟ ꯂꯩꯔꯦ ꯑꯦ ꯈꯨꯠꯇꯨ ꯁꯤ ꯀꯩꯗꯧꯔꯦ ꯌꯦꯡꯒꯦ ꯈꯨꯠꯇꯨ ꯌꯦꯡꯒꯦ ꯁꯤ ꯈꯨꯠꯇꯨ ꯄꯤꯔꯣ ꯈꯨꯠꯇꯨ ꯌꯦꯡꯒꯦꯁꯦ ꯁꯤ ꯐꯖꯔꯦꯁꯦ ꯀꯩ ꯄꯛꯑꯦ ꯌꯦꯡꯉꯨ ꯀꯩ ꯄꯛꯑꯕꯁꯤꯗꯤ ꯂꯣꯏ ꯃꯣꯠꯂꯦ ꯂꯣꯏ ꯋꯥꯎꯔꯦ ꯈꯨꯠꯁꯦ ꯀꯩꯗꯧꯔꯕ ꯈꯨꯠꯁꯦ ꯇꯣ ꯐꯠꯇꯕꯅ ꯃꯃꯤꯠꯇ ꯑꯃꯨꯛ ꯅꯣꯏꯔꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪ ꯌꯥꯗꯦ ꯑꯎ ꯄꯥꯏꯔꯦ ꯌꯥꯗꯦ ꯐꯖꯩ ꯈꯨꯠꯇꯣ ꯂꯣꯏ ꯋꯥꯎꯔꯦ ꯈꯨꯠꯁꯦ ꯂꯣꯏ ꯋꯥꯎꯔꯦ ꯁꯦ ꯀꯩꯗꯧꯔꯦ ꯀꯩ ꯄꯛꯏꯕ ꯑꯃꯣꯠꯄ ꯄꯛꯄ ꯂꯝ ꯍꯦꯟꯕꯒꯤ ꯑꯃꯣꯠꯄ ꯄꯛꯄ ꯃꯃꯥꯅ ꯄꯥꯏꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯁꯦ ꯃꯃꯥ ꯑꯃꯨꯛ ꯏꯜꯂꯛꯑꯒꯦ ꯂꯣꯏꯔꯕꯣ ꯆꯥꯛꯊꯣꯡꯕ ꯃꯃꯝ ꯆꯥꯕ ꯂꯣꯏꯔꯕ ꯌꯦꯡꯒꯦ ꯑꯃꯨꯛ ꯏꯜꯂꯛꯑꯒꯦ ꯃꯤꯠ ꯌꯥꯝ ꯅꯣꯏꯗ ꯇꯨꯝꯅꯤꯡꯉꯛꯑꯕ ꯀꯨꯝꯕ ꯌꯥꯗꯦ ꯀꯨꯝꯒꯦ ꯌꯥꯗ꯭ꯔꯒ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯗꯦ ꯍꯥꯏꯔꯒ ꯆꯥꯛ ꯂꯣꯏ ꯄꯥꯏꯊꯣꯛꯇꯣꯔꯦ ꯍꯥꯔꯅꯤ ꯄꯥꯏꯊꯣꯔꯛꯇꯣꯔꯦ ꯌꯥꯗꯦ ꯆꯥꯛ ꯂꯣꯏ ꯄꯥꯏꯊꯣꯔꯛꯇꯣꯔꯦ ꯀꯞꯄꯗꯤ ꯆꯥꯛ ꯍꯥꯔꯅꯤ ꯌꯥꯗꯦꯕ ꯀꯨꯝꯕ ꯌꯥꯗꯦꯕ ꯑꯁꯤ ꯗꯣꯡ ꯇꯥꯅꯦꯕ ꯇꯨ ꯑꯁꯤ ꯊꯣꯡ ꯍꯥꯡꯉꯨꯔꯁꯨ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯨ ꯊꯣꯡ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯕꯣꯕꯣꯛꯇ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯨꯔꯁꯨ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯀꯣꯛ ꯊꯤꯜꯂꯣ ꯕꯣꯕꯣꯛꯇ ꯀꯣꯛ ꯊꯤꯜꯂꯣ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯕꯣꯕꯣꯛꯇ ꯍꯥꯡꯉꯣꯌꯣ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯁꯨ ꯃꯈꯥꯗ ꯀꯨꯝꯒꯦ ꯌꯥꯗ꯭ꯔꯒ ꯁꯥꯎꯕ ꯃꯈꯥꯗ ꯀꯨꯝꯒꯦ ꯌꯥꯗ꯭ꯔꯒ ꯁꯥꯎꯕ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯉꯣꯌꯣ ꯀꯣꯛ ꯊꯤꯜꯂꯣ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯊꯣꯡ ꯍꯥꯡꯉꯣꯌꯣ ꯃꯅꯨꯡꯗ ꯀꯣꯛ ꯊꯤꯜꯂꯣ ꯀꯣꯛ ꯊꯤꯜꯂꯣ ꯇꯥꯛ ꯇꯧꯔꯣ 이씨 ꯃꯈꯥꯗ ꯑꯍꯣꯕꯗ ꯌꯦꯡꯉꯤꯕ ꯑꯍꯣꯕꯗ ꯕꯣꯕꯣꯛ ꯊꯣꯛꯂꯛꯄ꯭ꯔꯣ ꯑꯍꯣꯕꯗ ꯎꯕ꯭ꯔꯕ ꯕꯣꯕꯣꯛ ꯊꯣꯛꯂꯛꯄ ꯎꯕ꯭ꯔꯥ ꯀꯣꯛ ꯊꯤꯜꯂꯣ ꯕꯣꯕꯣꯛꯇ ꯕꯣꯕꯣꯛ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯑꯝꯇ ꯇꯥꯛ ꯊꯤꯜꯂꯣ ꯀꯛ ꯊꯤꯜꯂꯣ ꯕꯣꯕꯣꯛꯇ ꯇꯥꯛ ꯊꯤꯜꯂꯣ 손 얹어놓어. 이가림바. 얹어놓어. 야. 짝도 끓여서 살게 요로. 빨라니 하라니 까빠디.